Akasban Imphal Moirangthem Ibehaibi pau pajari. Rajapal Ajay Kumar Bhalana hairi Rajasi the industry amasung entrepreneur gi lamda khumang yangna changsilakpa asina Rajasi gi sel thungi phibam da chu chauna ahongba purakpa ngamlagani wafam asing asi hotel Imphal da pangthokhiba governors best entrepreneur rolling trophy amadi Amias outstanding award yenthokpagi thoramda Rajapal na phongdokhibani mang hai hokiba chahi ani asida tangdu leita da phibam da lerakpa asina Rajasi gi oiba tongan ba chakhot thorangi thabakya masigi manung channa entrepreneur singna thapok paikhalakpada ayet apan kaya piduna lakli miyoba khunai na sakhatpa haibasida entrepreneur singi chawraba thaudang kaya leiri thoram aduda governors best entrepreneur gi mana asibabina healthcare and hospitality industries private limited ki doctor thangjam dabli singna phangki masida natana Amias outstanding award ki best women entrepreneur category da Maira Phujki Shrimati Hanjabam Subhadra Devi export category da Ngangbam Premjit Singh best startup category da Dr. Asem Sundari Devi innovative category da Bikisan Khangjarakpam amasung best agency category da Belsan Muthi da PK Thoram asida Chief Secretary Dr. Punit Kumar Goyal amasung Textile Commerce and Industries ki Additional Chief Secretary Anurag Bajpaina athoiba mithunglen oina saruk yakhi Nations First at the Rest 75 campaign ki manung chana Viksit Bharat Viksit Manipur ki thoram ngasi Imphal East Jilla ki Sawongbong Community Hall da pangthokli Saksam Anganwadi amadi Posan 2.0 gi makhada ICDS project Imphal East na sinduna pangthokliba thoram aduda rajya ki social welfare vibhag ki secretary Robert Singh Khetrimayum vibhag asigi director Ana Aram amadi Imphal East Jilla ki deputy commissioner Dr. Nivedita Laren Lakpam saruk yari thoram aduda ek per marke per nam gi makhada ujara sing thakre Manipur State Museum lingkhatkibagi humanga suba common thorong asi Imphal leba Manipur State Museum ki complex da housing yaki matungda pangthoklagani thoram asida Manipur gi Rajapal Ajay Kumar Bhala saruk yagani thoram asigi saruk ama oina seba parba lising ani kunmanga su pangthokani Manipur State Museum na sahi humanga surak pagaloina museum asigi thoidok hendokpa potlom kya utpagi exhibition amasu pangthokani exhibition asi Yang Hirel Sana amadi museum asida leiriba tangna oba phangba polam singda yumpham oiraga pangthokadabani exhibition asi miyangi yengduna hayeng nungthil phawba chathagani Lamsang police station na konba phumlo siphai maning lekaida tha asigi 18 da sakangdaba singna nupi ama makokta thangna yalamlaga sanagi lik munkibagi thawmu yaningdabu phongdoktuna Imphal West ki phumlo da leiba all phumlo community hall da miyangi oiba wakat mipham ama pangthokre Rims Hospital da miyoi ani laikidaba amasung masiga mari leinana khoisaunaraba miyamna doctor ama phongkiba thawambu yaningdaba phongdoktuna rajya sida leiriba sarkari hospital sing thabak lepagi khongjang changchili masigi manung chana Tamenglong district hospital da su doctor singna khongjang changchinki khongjang asina maram oiraga yamlaba anaba sing khudong chadaba kaya mayoknare hospital asigi OPD emergency care PNE gi thabak sing leptuna khongjang chathari Gृह मंत्री अमित शाह ना स्टार्टअप कॉन्क्लेव लिसिंग अनि कुनमंगा उत्तर प्रदेश की गांधीनगर दा लेबा महात्मा मंदिर दा होदोखरे कॉन्क्लेव असिदा गुजरात के मुख्यमंत्री भूपेंद्र पटेल अमदी स्टेट हायर एंड टेक्निकल एजुकेशन मंत्री ऋषिकेश पटेल सरुक याकी स्टेट एजुकेशन विभाग ना सिंदुना नुमित इनि चाथगदबा कॉन्क्लेव असिदा स्टार्टअप लिसिंग अमा इनोवेटर लिसिंग मंगा इंडस्ट्री मेंटोर चामा यावना saknareba policy maker sing saruk yari conclave asigi manung channa rajya sarkar amadi startups investors amasung financial institutions singi marakta yana cherol yankai su sahi taunagani Umbramatai Suba National Film Award yenthokpagi thoronga sini New Delhi da pangthoklagani thoram asida Rashtrapati Draupadi Murmu na khangatlaba actor amadi film singda mana mathum sing yenthokani Best Feature Film ki mana asi 12 Fail hariba Hindi movie asina phangle makha tana Best Hindi Film Award na Hindi movie Kathal As Jackfruit Mystery na phangle Best Actor ki mana da Jawan film ki damak Shahrukh Khan amadi 12 Fail film ki damak Bikran Masina phangle thoram asida saknadaba actor director amadi producer Mohanlal da English sing ani kulomdagi Dada Saheb Phalke award su khusinagani pauloi jare